नुमितो हौख्रे मथंगी नुमितनी हाइनखिबगी मतुंग इन्ना मखोय लोइनमक मीटिंग हॉल अदुदा लाक्ले मखोय लाक्पा ओमदा महारानी इबेनदौना लाओ लाओ चंगो मयामदो इबेनदौदा लोइना खोइरमी अर्गथ्यान नुपा अमा चंगलक्तुना इबेनदा खोइरमनरे अदुगा चिठी अमा पिरमी चिठी अदो इबेना पारमी हेक पामा लोइबगा इबेना असुमना हाइरई सैतानगी निंथौना थारकपा चिठीनी अइदि मखोय असि थाजबसु ngam ngamne मखोयना फना माइथीरे मतुंग लान तौररोइसे हाइरकनबसु तुंगदा हेक्तमक मखोयना थोकपा तौरई अदुनबुदि सैतान हाइरिबनिदना जेकोबना इबेन अखोय लाक्लिङैसिदा सैतान दुमना हालमगे मखोय लोइ हात्रि फाउदि मफमसे थादोगा हनगिरोइगे वहायदो ताबदा इबेन दो पेलदुना इचागी वहाय असे इबेन पेले अइना ngasi नखोय मियाम कौरिबसे अतैगी नत्ते हंदक्ति मखालोंगी लमसे लौसिनदबा यादबनी मखोयना पाव अमत्ता पीदना डायरेक्ट हिक्ता तौगदबनी अदुमगने अइना पामजबसु अदो इबेन ngarang soina saitan mayam du leptabida tana tana hatpane adugo makhoi mayam sinaba lan loi de poire ni Andrino na madude makhoi na surrender tawrokpagine kari gi surrender saitan bu minung sut pa yabro mirai bak ta maitai na minung sut padagine kuki na lan horakhibase naga kanglum na ni kuki se tumna hatsi makhoi se am phattaba jati na haijabani maitai gadha mayam sinaba ko afal sabdagi hojikti mirai bak tasu lani tawrse o nang adu bodi khangboire khangi gaino kuki asiba mayam do ngahak leitana sisipur dai lau chalise o adumaina khara khara khangsin basu kana banida tumina ngak tlayo natragana ai haksang dai thoro nong sabana iben adudi karam kanage akhoi musem sagani Numini humdi ni pothako kumna khana nei na khaidabni leikitraba aigi praja singdugi hayengse mathau magam pangthoksi nongban iben makhoi loinama uduhan khrabratra olhan jakre iben phare aina sung khanbada saitan gi ningthauda wis natraga wiza loinarang badawgo mali अदो इबेन शरीर न सावदगी लानफम द थवाई चोंथोखिदना बा सैतान म्याम उथोखरे इबेन नो ngapna kari nongban so achumani iben अदो bai khoi ningan na ba tawdana makhoi bu numayam na jage mayok na badi lairi atopa sakti amuk soina sinara patare Jacob kumba version kya puthorakani makhoi mahausa ga manadrabani ne अगर ध्यान सिंह साधुनने लोना लेरकपदगी मखोइसु कोक यामना वांगबा यावरबनी अदुगिदि कैसु खलुनु दैबेन याम लाइना मखोइबु लोइसिन मंगमनी एखोइ माइथीरगदि हल्लोय माइथीरगा हल्लदिबको इबुदोंना इमैसे कक्पा सोयररोहे बयामदो नोनिंगलबसु खांगले फरे ngasigiди khanamase matang sain loisinlasi hangsit amu unarasi leikidraba athauba singado ikai khumnaba utpada ibungo jeko nangsu saruk yab lao phani ben max na hayeng se thoram pangthong na messengerage ben hoi mit phamodu loi singre somna saitan gi manai singaduna ningthauda paudu loina tamkhrabani ningthauna mu wizard ta pau pibadagi makhoi su meeting tawri Wizard ahaladuna argathyan hairiba sangsar ase yamna kalai mahang ningthoi ba pamlami aduna bu hanjin saitan sing aduna lan sokna hali mahak su hojikti hanadana ibudo mahaki satra tharai haiba khangle maduda sunate hakchang amada thawai ama yawi haiba su khanglabani laibak phaba mana hakchang aduda thawai kaya yawmagi haibadumakti jamjaba khanglamde Wizard aduna lan jaluba saitan lama kaure saitan adu su wangmanina wizard adugi manakta khurukulami wizard aduna saitani mamita yengmada lan anu da thoki ba thodok haibade Jacob ki haksang dagi irik chongthorakpadu ore madu bada wizard do
ꯍꯧꯅ ꯍꯧꯅ ꯅꯣꯛꯊꯣꯔꯛꯂꯦ ꯅꯤꯡꯊꯧꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯤꯗꯤ ꯑꯃꯝꯕ ꯁꯪꯁꯥꯔꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨꯅꯤꯅꯦ ꯍꯥꯟꯅꯁꯨ ꯃꯃꯥꯡꯗ ꯂꯥꯛꯈ꯭ꯔꯕꯅꯤ ꯁꯔ ꯑꯩꯍꯥꯛꯅꯗꯤ ꯃꯍꯥꯔꯥꯅꯤꯅ ꯂꯥꯟ ꯂꯦꯞꯄꯁꯤ ꯍꯥꯏꯈ꯭ꯔꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯍꯟꯗꯛꯇꯤ ꯂꯥꯟ ꯑꯁꯦ ꯍꯥꯟꯅ ꯄꯥꯎ ꯄꯤꯗꯕꯤꯗ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯇꯧꯒꯗꯕꯅꯤ ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯟꯃꯤ ꯈꯔ ꯁꯦꯝꯒꯠꯀꯦ ꯑꯩ ꯂꯩꯔꯤ ꯀꯩꯁꯨ ꯋꯥꯒꯅꯨ ꯑꯩꯅꯅꯦ ꯐꯅꯕ ꯁꯨꯝ ꯁꯤꯟꯒꯦ ꯀꯔꯝꯕ ꯃꯇꯝꯗ ꯑꯦꯇꯦꯛ ꯇꯧꯁꯤꯒꯦ ꯑꯗꯨꯗꯤ ꯍꯪꯆꯤꯠꯇꯒꯤ ꯍꯧꯒꯗꯕꯅꯤ ꯅꯤꯡꯊꯧꯗꯨ ꯋꯥꯍꯩꯗꯨꯗ ꯍꯔꯥꯎꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯔ ꯋꯤꯖꯥꯔꯗ ꯑꯗꯣ ꯑꯆꯝꯕ ꯅꯠꯇꯦ ꯌꯥꯝꯅ ꯍꯩꯁꯤꯡꯂꯕ ꯋꯤꯖꯥꯔꯗꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯤꯡꯁꯥ ꯇꯧꯕ ꯌꯥꯝꯅ ꯄꯥꯝꯃꯤ ꯁꯪꯁꯥꯔ ꯑꯃꯗꯒꯤ ꯁꯪꯁꯥꯔ ꯑꯃꯗ ꯆꯠꯇꯨꯅ ꯂꯥꯟ ꯁꯣꯛꯍꯜꯂꯤꯕ ꯋꯤꯖꯥꯔꯗꯅꯤ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯃꯦꯛꯁꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯅꯕ ꯂꯨꯆꯤꯡꯗꯨꯅ ꯁꯤꯜ ꯂꯥꯡꯂꯤ ꯃꯦꯛꯁ ꯃꯁꯥꯒꯤ ꯇꯣꯉꯥꯟꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯃ ꯂꯩꯖꯩ ꯃꯍꯥꯛꯁꯤ ꯁꯤꯟ ꯂꯥꯡꯕ ꯌꯥꯝꯅ ꯍꯩ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯃꯊꯛ ꯊꯣꯡꯕ ꯅꯣꯡꯁꯥꯕ ꯅꯣꯡꯕꯥꯅ ꯐꯥꯎꯕ ꯃꯉꯣꯟꯗ ꯋꯥ ꯇꯥꯅꯕ ꯌꯥꯎꯔꯤꯕꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯌꯥꯝꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕꯁꯤ ꯃꯦꯛꯁꯅꯤ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯌꯥꯝꯅ ꯇꯞꯄꯤ ꯅꯣꯡꯁꯥꯕ ꯌꯥꯝꯅ ꯐꯤꯡꯒꯜꯂꯤ ꯃꯆꯤꯡ ꯐꯠꯇꯦ ꯑꯔꯒꯊꯥꯅ ꯂꯩꯔꯛꯄꯗꯒꯤ ꯄꯨꯛꯅꯤꯡ ꯑꯣꯟꯈꯤꯕꯅꯤ ꯅꯣꯡꯕꯥꯟ ꯌꯥꯝꯅ ꯁꯤꯡꯕ ꯍꯟꯇꯔꯅꯤ ꯏꯔꯤ ꯃꯆꯤꯡ ꯐꯠꯇꯦ ꯂꯥꯟꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩ ꯔꯣꯖꯔ ꯃꯍꯥꯛꯇꯤ ꯑꯇꯥꯡꯕꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯒꯤ ꯃꯥꯅ ꯑꯍꯥꯟꯕꯅꯤ ꯊꯋꯥꯏꯒꯤ ꯀꯦꯞꯇꯦꯟ ꯑꯣꯏꯕ ꯑꯦꯟꯗ꯭ꯔꯤꯅꯣꯁꯨ ꯃꯆꯤꯡ ꯐꯠꯇꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯁꯛꯅꯤ ꯈ꯭ꯔꯤꯁꯇꯤꯅꯣ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯅꯨꯄꯥꯅꯤ ꯃꯣꯖꯦꯁ ꯌꯥꯝꯅ ꯆꯝꯖꯩ ꯅꯣꯔꯣꯛꯀꯤ ꯀꯦꯞꯇꯦꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯕꯨꯛ ꯆꯝꯕꯁꯤ ꯃꯣꯖꯦꯁꯅ ꯑꯍꯥꯟꯕ ꯑꯣꯏꯈꯤ ꯖꯦꯀꯣꯕꯅ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯃꯁꯛ ꯃꯇꯧ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯩ ꯃꯉꯥꯎ ꯊꯤꯒꯜꯂꯤ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯑꯉꯥꯡꯅꯤ ꯑꯔꯒꯊꯥꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯨ ꯑꯊꯧꯕꯁꯤꯡꯗ ꯁꯦꯂꯨꯠ ꯄꯤꯔꯨꯅꯕ ꯂꯣꯏꯅ ꯂꯥꯛꯅꯔꯝꯃꯤ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯎꯍꯩ ꯋꯥꯍꯩ ꯀꯠꯄ ꯂꯩ ꯃꯌꯥꯝ ꯄꯨꯔꯛꯇꯨꯅ ꯀꯠꯄ ꯑꯁꯤꯅꯤ ꯏꯔꯤꯛꯅ ꯍꯣꯔꯦꯟ ꯂꯩ ꯅꯠꯇ꯭ꯔꯒ ꯍꯩꯔꯥ ꯈꯔ ꯄꯨꯈꯤꯗꯧꯅꯤꯀꯣ ꯁꯥ ꯉꯥꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯀꯌꯥꯔꯛ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ ꯃꯈꯣꯏ ꯑꯗꯨꯝꯕ ꯆꯥꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯨꯝ ꯍꯪꯕꯅꯤ ꯀꯩꯅꯣ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯃꯧ ꯐꯠꯇꯕꯤꯒ ꯌꯥꯝ ꯃꯥꯜꯂꯤ ꯃꯇꯝꯁꯤ ꯌꯥꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯆꯠꯅꯕ ꯇꯧꯁꯤ ꯁꯔ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯄꯨꯟꯁꯤꯟꯅꯩ ꯇꯥꯟꯖꯥꯗꯨꯗ ꯃꯣꯁꯦꯁ ꯂꯥꯛꯂꯦ ꯖꯦꯀꯣꯕ ꯂꯣꯏꯔꯕꯣ ꯅꯪꯕꯣ ꯑꯧ ꯂꯣꯏꯔꯦ ꯏꯌꯥꯝꯕ ꯍꯩ ꯂꯩ ꯑꯃꯗꯨꯁꯨ ꯌꯥꯎꯗꯦ ꯄꯩꯁꯥꯁꯨ ꯂꯩꯇꯦꯗꯤ ꯋꯥꯍꯩꯗꯨꯗ ꯃꯣꯖꯦꯁꯇꯣ ꯅꯣꯛꯃꯤ ꯇꯧꯅ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯂꯩ ꯍꯩꯔꯥꯁꯤꯡꯁꯦ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯑꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯄꯩꯁా ꯆꯠꯅꯗꯦ ꯁꯨꯞꯅꯗꯒꯤ ꯃꯤꯔꯩꯕꯥꯛ ꯈꯛꯇꯗꯅꯤ ꯄꯩꯁꯥ ꯆꯠꯅꯕ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯠꯇꯗ ꯄꯩꯁꯥ ꯁꯤꯖꯤꯟꯅꯗꯕꯅꯤ ꯃꯣꯁꯦꯁꯀ ꯖꯦꯀꯣꯕꯀ ꯂꯥꯛꯃꯤꯟꯅꯔꯦ ꯐꯖꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯅꯤꯡꯊꯤꯔꯦ ꯃꯦꯛꯁꯅ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥ ꯑꯣꯟꯊꯣꯛ ꯐꯖꯈ꯭ꯔꯦꯗ ꯃꯦꯛꯁꯀꯤ ꯗꯤꯖꯥꯏꯟꯅꯦ ꯌꯥꯝ ꯍꯩꯕꯅꯦ ꯁꯨꯝꯕ ꯁꯤꯜ ꯂꯥꯡꯕꯁꯦ ꯅꯣꯏ ꯗꯤꯖꯥꯏꯅꯔ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒ ꯇꯝꯃꯛꯄ꯭ꯔꯣ ꯑꯗꯨꯝꯕꯗꯤ ꯑꯝꯇ ꯇꯝꯗꯦꯗ ꯃꯁꯥꯒꯤ ꯄꯤꯊꯣꯔꯛꯄꯩ ꯋꯥꯅꯤ ꯃꯌꯥꯝꯗꯣ ꯑꯊꯧꯕꯁꯤꯡꯗ ꯍꯩ ꯂꯩ ꯀꯠꯅꯔꯝꯃꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯑꯔꯒꯊ꯭ꯌꯥꯟ ꯃꯨꯔꯇꯤ ꯑꯃꯈꯛ ꯁꯥꯏ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯀꯠꯇꯧꯔꯤꯕꯅꯤ ꯃꯨꯔꯇꯤ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯔꯒꯊ꯭ꯌꯥꯟꯁꯤꯡ ꯑꯗꯨꯒꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔꯁꯨ ꯂꯣꯏꯅ ꯌꯥꯎꯔꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯃꯤꯡ ꯂꯩꯇꯦ ꯅꯝꯕꯔꯗ ꯑꯣꯏꯅ ꯆꯠꯂꯤ ꯅꯣꯡꯕꯥꯅ ꯃꯌꯥꯝꯗ ꯁ꯭ꯄꯤꯆ ꯄꯤꯔꯛꯏ ꯂꯥꯛꯄꯤꯔꯤꯕ ꯑꯔꯒꯊ꯭ꯌꯥꯟꯁꯤꯡ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ ꯃꯖꯥ ꯏꯕꯦꯝꯃ ꯏꯕꯦꯟꯕꯨꯁꯨ ꯅꯅꯥꯏꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯁꯤꯟ ꯂꯥꯡꯕꯗ ꯂꯨꯆꯤꯡꯂꯤꯕ ꯃꯔꯨꯞ ꯃꯦꯛꯁꯄꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯃꯌꯥꯝꯗꯣ ꯃꯈꯨꯠ ꯌꯦꯠ ꯂꯣꯏꯅ ꯊꯥꯡꯒꯠꯂꯛꯏ ꯃꯈꯣꯏꯒꯤꯗꯤ ꯈꯨꯕꯥꯛ ꯈꯨꯕ ꯆꯠꯅꯗꯦ ꯈꯨꯠ ꯌꯦꯛꯇꯃꯛ ꯊꯥꯡꯒꯠꯂꯤ ꯅꯣꯡꯁꯥꯕ ꯃꯈꯥ ꯇꯥꯔꯛꯂꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯈ꯭ꯔꯕꯁꯨ ꯀꯔꯝꯕ ꯃꯇꯝꯗ ꯁꯩꯇꯥꯟꯅ ꯑꯃꯨꯛ ꯂꯥꯟꯗꯥꯔꯛꯀꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯃꯗꯨꯗ ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯃꯤꯀꯨꯞ ꯅꯥꯍꯧꯁꯤꯡꯅ ꯂꯩꯒꯗꯕꯅꯤ ꯃꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯃꯥꯏꯊꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯁꯔꯝꯆꯠ ꯆꯠꯄꯅꯤꯅ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯍꯥꯏꯕꯗꯨꯃꯗꯤ ꯈꯜꯂꯔꯣꯏ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯔꯦꯟꯗꯔ ꯐꯅ ꯇꯧꯔꯛꯂꯕꯁꯨ ꯃꯗꯣ ꯑꯩꯈꯣꯏ ꯑꯦꯛꯁꯦꯞ ꯇꯧꯔꯣꯏꯗꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯉꯥꯏꯔꯦ ꯐꯠꯇꯕ ꯂꯥꯂꯣꯡ ꯀꯌꯥ ꯌꯥꯠꯂꯝꯈꯤꯅꯤ
Masi airaga wai khara si tabi balak piribagidama mayamu thagachari. Ibudong na thabirakpa yamna hai singnaba kan thoroba inaw Jacob pusu mafam sida lakpiduna wai khara thaminaba kausinjari. Microphone ga paining leramani utom fareda. Jacob to harau thorakle. Ma thorakpada mayamdo amuka suhena makhut yet sindu thangalai. Hello guys, I su wangang ingang leramani. Yamuna tanjam pibire yam nungaijari yamba. Aise sakpudi fazabani ado duty di noroktani. Mayamda nokle. Aina ahanmani noroki captain da kwai fazaba. Itom thagala loireda. Wahainu da muksu mayamdo walauna noi. Aroja Thokchom lanmi kharal nadi uramdani. Aise itom natiko. Ai hangsang da atopagi thawai yawi haiba. Mayamdo khangi haimago mangaksingdo nomai. Kaide. Itomdana saitana ma fawwa hat ngambonde da. Aikhoi sir iriksin thiba yawbagini. Mayamdo handaksu nokle. Adu karanta zaba matawdo da. Ai magic toroki komyam. Oi, taba song thoro. Irikdo pai laite. Jacob ki haksang bagi thorakle. Adu ga masu nokmi mayamda khut hairai. Mayam so mau bada harauna. Irik haiduna makhut thangalai. Madu bada Jacob na as mangono loi onjingrene. Kari nungi kauthoksarugono aiba. Mayamda nokpada loire Jacob ki mataw aduda. Matawni wangangne nokningdaba haibaduma laitre. Fazabadi aina henbanida lan mana haiba helaso. Mayamda nokna heli haiduna paukhungbirei. Aroja Thokchom angang amana Yamba chahi kya surage. Ai chamri kharadi hele. As adudi aina chahi chama hale. Adu oirasu yama natragane noroki captain koro. Hoi captain oina korage. Ado noi chega leibro. Mayamda nokpada loire. Angangdusu nokna machida makhutta thilai. Hi, series number kyano nongbo? Nupidusu nokna 114456 o 114456 nangbu khangnabaga leibro. Irikna yare lepo daidako. Phomburoge dorage ai microphone sing hakta paisa wiki isaiga sakidoine. Iriksu mayam leibaduda makha darodre masu stage sagi kumtaraga mafam amada phamkre. Mayam isaiga taningbro. Noidi isai gaise kaino khangjaram giroine ai salakese. Mayamdusu yai haiduna thongna mu hapsili. Aina khwaidi pamjaba mirei bakta leiba taptagi sainise. Magi saidagi ama saktarakese. Music yaudrusu adumita salagi ko. Phana thengna mali tumagidana mobile du thami. Yade tumma amuk ai tapai kit nami Facebook hangi. Phamungduda longlaga khalliba wakaldudi yade noida tamba yade. Mobile dadi mengla khonjel. Facebook da uri nala maithong. Message ta ngaura reply puraga lai network na mapau. Phazai haina thagalakpa comment di haiphet yami he. Comment singdo parabada thamoi asi khoirang khoi saune. Isai saklima Jacob ta Rozarna. Thoramse leikidraba thoba singi thoramni tapta gi nai nate. Nang se kuiraga kok chakpom se hinjalai. Isai adumadi loiba phawma sakle. Jacob su Rozarna haibaduda mayamduda mo. Athoba singbu karem ka thainabadi nachade. Mayam lana lobinuko. Awaba kayado miku amdang oirasu nungainabana sumsaksabani. Mayamna su yaningladuna makhuttu thangalai. Jacob su stage tagi kumtharakle. Matang asida ngasainagi tawriba thawramadu loisille. Makhoidi khangjaba nate phatraba wizard aduna kaidaurakani haiba. Phana kan thawraba saitan semnabasu madubu irai laina mayoknagani lairibani. Numitusu hokre. Makhoinadi hayeng lan chatkani haidana sem sari. Handakti Jacob mangzawnana Aroja Thokchom singanubu enina pirakpa mahai edu sizinaduna saitan khanokna mahotnai.
ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯏꯅꯗꯤ ꯁꯩꯇꯥꯟ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯁꯨ ꯍꯔꯥꯎꯖꯩ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯕ ꯊꯛꯄꯗꯨ ꯄꯨꯟꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯍꯌꯦꯡ ꯂꯥꯟ ꯑꯃꯨꯛ ꯆꯠꯀꯗꯕꯅꯤꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯂꯥꯟꯒꯤ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯅꯣꯡꯃꯅ ꯍꯟꯗꯛꯇꯤ ꯏꯅꯥꯎ ꯖꯦꯀꯣꯕꯀ ꯅꯣꯡꯁꯥꯕꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯂꯒꯦ꯫ ꯅꯣꯡꯃꯅ ꯍꯟꯗꯛꯇꯤ ꯏꯅꯥꯎ ꯖꯦꯀꯣꯕꯀ ꯅꯣꯡꯁꯥꯕꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯃꯥꯏꯀꯩꯒꯤ ꯃꯀꯣꯛ ꯆꯤꯡꯅꯁꯤ꯫ ꯐꯅꯤ ꯏꯌꯥꯝꯕ꯫ ꯃꯦꯛꯁ, ꯅꯪꯅ ꯀꯩ ꯄꯥꯝꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯏꯌꯨ꯫ ꯑꯩꯒꯤꯗꯤ ꯃꯔꯨꯞꯀꯤ ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯌꯥꯖꯔꯦ꯫ ꯅꯈꯣꯏ ꯑꯇꯩꯒꯤꯗꯤ? ꯃꯌꯥꯝꯁꯨ ꯅꯣꯡꯃꯅ ꯍꯥꯏꯕꯗꯨꯗ ꯌꯥꯔꯦ꯫ ꯖꯦꯀꯣꯕꯅ ꯍꯟꯗꯛꯇꯤ ꯇꯨꯝꯅ ꯂꯣꯏꯁꯤꯟꯒꯗꯧꯅꯤꯀꯣ, ꯃꯆꯤꯠ ꯃꯌꯥꯒ ꯈꯥꯛꯂꯔꯣꯏꯁꯤ, ꯃꯤꯅꯨꯡꯁꯤꯒ ꯊꯝꯂꯔꯣꯏꯁꯤ꯫ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯕꯁꯨ, ꯑꯗꯨ ꯃꯈꯣꯏꯁꯦ ꯍꯦꯛꯇ ꯊꯣꯔꯛꯏꯅꯦ꯫ ꯃꯣꯖꯦꯁꯅ ꯑꯃꯨꯛ ꯏꯕꯦꯟꯅ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯊꯥꯖꯩ꯫ ꯁꯩꯇꯥꯟꯒꯤ ꯅꯤꯡꯊꯧꯗꯨ ꯋꯤꯖꯥꯔꯗꯇꯒꯤ ꯃꯇꯦꯡꯒꯨꯝꯕ ꯂꯧꯔꯝꯒꯗꯧꯕ ꯃꯥꯜꯂꯤ꯫ ꯃꯗꯨꯁꯨ ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝꯅꯤ꯫ ꯃꯌꯥꯝꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯒ ꯃꯥꯒꯤ ꯔꯨꯝꯗ ꯆꯠꯅꯈ꯭ꯔꯦ꯫ ꯖꯦꯀꯣꯕꯇꯣ ꯉꯁꯤꯗꯤ ꯃꯕꯨꯛ ꯀꯌꯥ ꯊꯜꯂꯝꯗꯦ꯫ ꯃꯥꯒꯤ ꯁꯥ ꯌꯦꯟ ꯄꯥꯛꯅ ꯂꯩꯔꯝꯗꯕꯒꯤꯅꯤ ꯁꯦꯝꯅ ꯑꯅꯝꯕꯅ ꯆꯥꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯔꯨꯝꯁꯨ ꯄꯨꯟꯕꯅꯤꯅ ꯄꯣꯊꯥꯕ ꯂꯥꯛꯂꯦ꯫ ꯄꯨꯛꯁꯦ ꯏꯊꯟ ꯊꯟꯗꯦꯗ, ꯈꯔ ꯆꯥꯔꯤꯗꯣ ꯁꯤꯔꯔꯣꯏ꯫ ꯁꯥꯔ, ꯑꯩꯗꯤ ꯄꯨꯛ ꯊꯟꯗ꯭ꯔꯗꯤ ꯇꯨꯝꯕ ꯌꯥꯗꯦꯅꯦ꯫ ꯑꯁ ꯌꯥꯔꯦ ꯃꯄꯥꯏ, ꯍꯌꯦꯡꯗꯤ ꯂꯥꯟ ꯆꯠꯇꯣꯏꯅꯦ꯫ ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯉꯟꯅ ꯍꯧꯒꯠꯂꯒ ꯏꯌꯥꯝꯕ ꯃꯣꯖꯦꯁꯀ ꯆꯠꯂꯨꯔꯣ, ꯑꯗꯨꯒ ꯌꯥꯎꯔ ꯁꯜꯂ ꯀꯩꯅꯣ ꯂꯧꯔꯣ꯫ ꯖꯦꯀꯣꯕꯁꯨ ꯍꯣꯏ ꯍꯥꯏꯕꯕꯨ ꯃꯉꯛꯇꯃꯛ ꯅꯣꯝꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯔꯨꯝ ꯌꯧꯕꯒ ꯏꯔꯤꯛ ꯔꯣꯖꯔꯗꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ꯫ ꯖꯦꯀꯣꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯊꯔꯛꯂꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯖꯦꯀꯣꯕ ꯆꯥꯛ ꯂꯥꯝꯕꯅ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯏꯔꯤꯛ ꯑꯃꯗꯤ ꯔꯣꯖꯔꯗ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯑꯔꯒꯊ꯭ꯌꯥꯟ ꯑꯃꯅ ꯑꯁꯨꯛ ꯊꯦꯡꯂꯕ ꯀꯥꯟꯁꯤꯗ ꯖꯦꯀꯣꯕ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ, ꯖꯦꯀꯣꯕ, ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ? ꯖꯦꯀꯣꯕ ꯑꯗꯣ ꯑꯔꯒꯊ꯭ꯌꯥꯟ ꯑꯗꯨꯗ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ, ꯑꯗꯨꯒ ꯏꯌꯥꯝꯕꯁꯤꯡꯒꯤ ꯀꯥꯗꯨꯕꯨ ꯀꯗꯣꯝꯗꯅꯣ? ꯀꯔꯝꯕ ꯏꯌꯥꯝꯕꯅꯣ? ꯑꯃ ꯍꯦꯛꯇ ꯌꯥꯏꯗ꯫ ꯀꯩꯒꯤꯅꯣ? ꯃꯔꯝ ꯂꯩꯕ ꯑꯗꯨꯏꯅꯦ꯫ ꯑꯁꯤꯒꯤ ꯑꯣꯏ ꯊꯪꯕ ꯅꯥꯀꯟꯒꯤꯁꯤꯗ ꯆꯠꯂꯣ, ꯑꯗꯨꯒ ꯏꯌꯥꯝꯕ ꯃꯣꯖꯦꯁꯀꯤ ꯀꯥ ꯂꯩꯕꯅꯤ꯫ ꯖꯦꯀꯣꯕ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗ ꯃꯣꯖꯦꯁꯀꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯠꯈꯤ꯫ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯁꯨꯝ ꯂꯥꯛꯄꯗ ꯖꯦꯀꯣꯕꯇꯣ ꯃꯣꯖꯦꯁꯀꯤ ꯔꯨꯝꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤ, ꯑꯗꯨꯒ ꯇꯞꯅ ꯆꯪꯂꯛꯂꯦ꯫ ꯃꯣꯖꯦꯁꯅ ꯇꯨꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯃꯁꯥꯗꯨꯗ ꯌꯦꯞꯄꯤꯕ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯏ꯫ ꯑꯔꯒꯊ꯭ꯌꯥꯟ ꯑꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯀꯤꯆꯟꯗꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯦ꯫ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯑꯗꯨꯗ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯗꯣꯛꯏ꯫ ꯖꯦꯀꯣꯕꯇꯣ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯦ꯫ ꯄꯨꯛ ꯂꯥꯝꯕꯒꯤ ꯁꯨꯝ ꯁꯦꯝ ꯆꯥꯔꯝꯕꯅꯦ꯫ ꯑꯔꯒꯊ꯭ꯌꯥꯟꯗꯣ ꯚꯥꯞ ꯇꯥꯔꯛꯂꯦ, ꯉꯁꯥꯏꯒꯤ ꯖꯦꯀꯣꯕ ꯑꯗꯨ ꯑꯁꯦꯡꯕ ꯅꯠꯇꯦ ꯍꯥꯏꯕ, ꯄꯥꯈꯠꯇꯧꯅ꯫ ꯏꯌꯥꯝꯕ ꯃꯣꯖꯦꯁꯀꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ꯫ ꯖꯦꯀꯣꯕ ꯉꯛꯂꯛꯅ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯪꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯏꯌꯥꯝꯕꯒꯤ ꯀꯥꯗ ꯍꯧꯖꯤꯛꯇ ꯆꯪꯒꯦꯅ ꯍꯪꯉꯝꯕꯅꯦ꯫ ꯃꯗꯨ ꯇꯥꯕꯗ ꯖꯦꯀꯣꯕ ꯑꯗꯣ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯔꯒꯊ꯭ꯌꯥꯟ ꯑꯗꯨꯁꯨ ꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯣꯖꯦꯁꯀꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯏꯅ ꯀꯥꯗꯨ ꯄꯨꯡꯇꯩ ꯇꯩꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯊꯋꯥꯏ ꯀꯟꯖꯅꯕ ꯍꯥꯏꯗꯅ ꯖꯦꯀꯣꯕꯀ ꯐꯨꯅꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯃꯗꯨ ꯎꯕꯗ ꯖꯦꯀꯣꯕ ꯑꯁꯦꯡꯕꯗ ꯂꯥꯛꯇꯨꯅ ꯑꯁꯥꯕ ꯖꯦꯀꯣꯕ ꯑꯗꯨ ꯐꯥꯏꯠ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯖꯦꯀꯣꯕ ꯑꯁꯦꯡꯕꯗꯨꯅ, ꯏꯌꯥꯝꯕꯁꯦ ꯄꯨꯔꯒ ꯑꯩꯈꯣꯏ ꯔꯨꯝꯗ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ꯫ ꯑꯔꯒꯊ꯭ꯌꯥꯟ ꯑꯗꯨꯁꯨ ꯇꯝꯊꯤꯅ ꯁꯣꯛꯂꯕ ꯃꯣꯖꯦꯁꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯦꯡꯗꯕ ꯖꯦꯀꯣꯕ ꯑꯗꯨꯕꯨ ꯇꯝꯊꯤꯅ ꯐꯨꯕ ꯍꯧꯔꯛꯂꯦ꯫ ꯍꯥꯏꯌꯣ, ꯅꯪ ꯀꯅꯥꯅꯣ? ꯑꯩꯒꯤ ꯁꯛꯇꯝꯒ ꯆꯞ ꯃꯥꯟꯅꯔꯤꯁꯤ ꯀꯩꯒꯤꯅꯣꯕ? ꯁꯦꯡꯗꯕ ꯖꯦꯀꯣꯕ ꯑꯗꯨꯅ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯀꯔꯤꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ꯫ ꯃꯗꯨ ꯎꯕꯗꯒꯤ ꯖꯦꯀꯣꯕ ꯑꯁꯦꯡꯕꯗꯨꯗꯤ ꯁꯥꯎꯃꯟꯈꯤꯕꯅ ꯁꯤꯔꯁꯅꯨ ꯃꯇꯥꯒꯨꯝ ꯀꯤꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯗꯠꯂꯤ꯫
ꯃꯍꯥꯛꯅ ꯍꯦꯛ ꯁꯣꯔ ꯂꯦꯞꯈꯤꯕꯒ ꯖꯦꯀꯣꯕ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏꯒꯤ ꯔꯨꯝ ꯇꯝꯅ ꯆꯦꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯑꯁꯦꯡꯅꯕ ꯖꯦꯀꯣꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯗꯨꯕꯨꯁꯨ ꯐꯨꯅꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯃꯍꯩ ꯑꯃ ꯁꯣꯜꯂꯗꯨꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯔꯛꯏ꯫ ꯅꯣꯡꯁꯥꯕꯅ ꯃꯇꯝ ꯆꯥꯅ ꯁꯦꯡꯗꯕ ꯖꯦꯀꯣꯕ ꯑꯗꯨꯕꯨ ꯍꯥꯠꯈ꯭ꯔꯦ꯫ ꯏꯌꯥꯝꯕ, ꯀꯩꯅꯣ ꯇꯧꯔꯤꯁꯦ? ꯀꯣꯟꯅ ꯍꯥꯏꯒꯦ, ꯅꯈꯣꯏꯒꯤ ꯔꯨꯝꯗ ꯂꯥꯛꯎ꯫ ꯃꯈꯣꯏ ꯑꯅꯤ ꯏꯔꯤꯛ ꯍꯣꯏꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯆꯦꯜꯂꯛꯂꯦ꯫ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯣꯖꯦꯁ ꯑꯗꯣ ꯁꯣꯔ ꯌꯥꯝꯅ ꯇꯞꯅ ꯍꯣꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯖꯦꯀꯣꯕꯇꯣ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯏꯌꯥꯝꯕ꯫ ꯔꯣꯖꯔꯅ ꯖꯦꯀꯣꯕꯀꯤ ꯃꯉꯛꯇ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯣꯖꯦꯁꯇ ꯁꯤꯕꯤ꯫ ꯀ꯭ꯔꯤꯁꯇꯤꯅꯣ, ꯑꯦꯟꯗ꯭ꯔꯤꯅꯣ ꯑꯃꯗꯤ ꯃꯦꯛꯁ, ꯅꯣꯡꯕꯥꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯔꯒꯊ꯭ꯌꯥꯟ ꯑꯗꯨꯅ ꯃꯣꯖꯦꯁ ꯄꯨꯔꯒ ꯆꯦꯟꯈꯤꯕꯗꯨꯗ ꯀꯟꯅ ꯂꯥꯎꯔꯝꯕꯗꯨꯗ ꯃꯈꯣꯏꯁꯨ ꯇꯥꯔꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯏꯔꯤꯛꯅ ꯃꯥꯒꯤ ꯑꯃꯤꯇ꯭ꯔꯒꯤ ꯃꯍꯤꯗꯣ ꯍꯩꯔ ꯐꯥꯎꯕ ꯃꯣꯖꯦꯁꯀꯤ ꯑꯁꯣꯛꯄꯗꯣ ꯑꯣꯏꯁꯤꯟꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯔꯣꯖꯔꯅ ꯂꯤꯛ ꯑꯗꯨ ꯁꯤꯖꯤꯟꯈꯤꯕꯗꯒꯤ ꯃꯣꯖꯦꯁ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯏ꯫ ꯖꯦꯀꯣꯕꯇꯣ ꯃꯣꯖꯦꯁ ꯎꯔꯒ ꯀꯞꯊꯣꯔꯛꯂꯦ꯫ ꯏꯌꯥꯝꯕ, ꯖꯦꯀꯣꯕ, ꯉꯁꯤꯒꯤꯗꯣ ꯑꯩ ꯅꯠꯇꯕꯅꯤ꯫ ꯑꯩꯁꯨ ꯈꯪꯉꯤ ꯖꯦꯀꯣꯕ, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣꯏ ꯍꯥꯏꯕ꯫ ꯖꯦꯀꯣꯕꯇꯣ ꯍꯟꯗꯛꯇꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯑꯩꯒ ꯃꯥꯟꯅꯕ ꯊꯣꯔꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯔꯣꯖꯔ ꯍꯣꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯕꯅꯤꯅ, ꯀꯩꯅꯣ ꯚꯥꯏ ꯅꯪ ꯍꯥꯏꯗꯨꯕꯣ? ꯖꯦꯀꯣꯕꯇꯣ ꯀꯞꯅ ꯀꯞꯅ ꯔꯣꯖꯔꯗ ꯀꯣꯟꯁꯤꯟꯖꯩ꯫ ꯔꯣꯖꯔꯅꯁꯨ ꯖꯦꯀꯣꯕꯄꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯒꯤ ꯀꯤꯆꯟꯗ ꯁꯦꯝ ꯍꯨꯔꯥꯜꯂ ꯆꯥꯔꯨꯕꯅꯦꯕ꯫ ꯑꯗꯨ ꯀꯩꯗꯧꯔꯕ? ꯑꯔꯒꯊ꯭ꯌꯥꯟ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯑꯃꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯑꯦ꯫ ꯏꯌꯥꯝꯕ ꯃꯣꯖꯦꯁ ꯍꯪꯕ ꯑꯩꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯆꯪꯈꯤ, ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯍꯥꯏꯕꯗꯒꯤ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯏꯌꯥꯝꯕ ꯃꯣꯖꯦꯁꯅ ꯑꯩꯒ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯥꯗꯨꯒ ꯐꯨꯅ ꯂꯩꯔꯝꯃꯤꯅꯤ꯫ ꯃꯣꯖꯦꯁꯇ ꯇꯞꯂꯞꯅ, ꯑꯩꯁꯨ ꯇꯨꯝꯊꯔꯨꯔꯕ ꯑꯗꯨꯅ ꯖꯦꯀꯣꯕꯀꯤ ꯁꯛꯇ ꯃꯥꯟꯅꯕꯗꯣ ꯆꯪꯂꯛꯄ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯄꯨꯛꯇ ꯊꯥꯡ ꯊꯤꯜꯂꯛꯄꯅꯤ꯫ ꯑꯅꯤꯔꯛ ꯊꯤꯜꯂꯛꯀꯦ ꯇꯧꯕꯗꯗꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯊꯥꯡꯗꯨ ꯃꯨꯟꯅꯕ ꯐꯥꯏꯠ ꯇꯧꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯔꯒꯊ꯭ꯌꯥꯟ ꯅꯝꯕꯔ 112878ꯀ ꯖꯦꯀꯣꯕꯀ ꯂꯥꯛꯑꯝꯗ꯭ꯔꯕ ꯑꯩꯒꯤ ꯊꯋꯥꯏ ꯂꯣꯏꯔꯝꯕꯁꯨ ꯌꯥꯔꯤ ꯄꯣꯠꯅꯤ꯫ ꯀꯩꯒꯤꯅꯣ ꯑꯩꯒ ꯁꯛꯇ ꯃꯥꯟꯅꯕ ꯃꯌꯥꯝ ꯊꯣꯔꯛꯏꯁꯤꯕꯣ? ꯂꯥꯏꯔꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯔꯕ ꯃꯦꯛꯁꯅ, ꯂꯥꯟꯗ ꯏꯔꯤꯛꯅ ꯅꯪꯒꯤ ꯍꯛꯆꯥꯡꯗꯒꯤ ꯆꯣꯡꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯗꯩꯅꯤ ꯑꯣꯏꯔꯛꯂꯤꯁꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯩꯇꯥꯟꯒꯤ ꯃꯍꯨꯠ ꯅꯪꯒ ꯆꯞ ꯃꯥꯟꯅꯕ ꯚꯔꯖꯟ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯂꯝꯂꯅꯤ꯫ ꯅꯣꯡꯕꯥꯟꯅꯁꯨ, ꯃꯁꯤ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ꯫ ꯄꯟꯊꯔꯔꯣꯏꯁꯦ, ꯑꯩꯈꯣই ꯁꯦꯝ ꯁꯥꯁꯤ꯫ ꯃꯦꯛꯁꯅ, ꯖꯦꯀꯣꯕ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯁꯛꯇꯝꯗ ꯇꯤꯜꯂꯅꯨ, ꯔꯣꯖꯔꯒꯤ ꯁꯛꯇꯝꯁꯤꯗ ꯑꯣꯏꯅ ꯇꯤꯟꯁꯤꯜꯂꯨ꯫ ꯏꯔꯤꯛꯅ, ꯑꯩꯈꯣꯏꯗꯤ ꯁꯨꯞꯅꯗꯒꯤ ꯃꯍꯩ ꯑꯃꯈꯛ, ꯍꯥꯏꯕꯗꯤ ꯖꯦꯀꯣꯕꯇ ꯈꯛꯇꯃꯛ ꯄꯨꯟꯁꯤꯟꯅꯕ ꯄꯤꯔꯛꯄꯅꯤ꯫ ꯔꯣꯖꯔꯗꯗꯤ ꯄꯨꯟꯁꯤꯟꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯕꯦꯟꯒꯤ ꯃꯅꯥꯛ ꯆꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ, ꯆꯠꯅꯕ ꯇꯧꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯔꯣꯖꯔꯅ ꯃꯣꯖꯦꯁꯇ ꯂꯤꯛ ꯑꯗꯨ ꯁꯤꯈꯤꯕꯗꯒꯤ ꯑꯁꯣꯛꯄꯗꯨ ꯄꯨꯔꯥ ꯐꯔꯦ꯫ ꯃꯣꯖꯦꯁꯅ ꯂꯤꯛꯇꯨ ꯂꯧꯊꯣꯔꯛꯀꯦ ꯇꯧꯕꯒ ꯔꯣꯖꯔꯅ, ꯅꯠꯇꯦ ꯏꯌꯥꯝꯕ, ꯂꯤꯛꯇꯨ ꯂꯧꯊꯣꯛꯂꯗꯤ ꯏꯌꯥꯝꯕ ꯑꯃꯨꯛ ꯁꯣꯏꯗꯅ ꯆꯩꯅꯥ ꯐꯥꯎꯔꯛꯀꯅꯤ꯫ ꯆꯩꯅꯥꯗꯣ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯋꯥꯏ ꯐꯥꯎ ꯃꯥꯡꯈꯤꯕꯁꯨ ꯌꯥꯔꯤ꯫ ꯖꯦꯀꯣꯕ ꯅꯨꯡꯉꯥꯏꯇꯅ, ꯏꯕꯨꯗꯧꯅ ꯇꯥꯏꯕꯪ ꯃꯤ ꯅꯇꯣꯝꯇꯅꯦ ꯍꯥꯏꯗꯨꯅ ꯄꯤꯔꯛꯈꯤꯕꯅꯤꯀꯣ꯫ ꯔꯣꯖꯔ ꯅꯨꯡꯁꯤꯅ ꯖꯦꯀꯣꯕꯇ ꯌꯦꯡꯂꯒ ꯅꯣꯛꯃꯤ꯫ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯤ, ꯁꯔꯤꯔꯤꯛꯁꯨ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯔꯤꯛ ꯃꯥꯁꯨ ꯉꯁꯤꯗꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯔꯣꯖꯔꯕꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯁꯤꯒꯨꯝꯕ ꯅꯪꯒꯤ ꯇꯣꯉꯥꯟꯕ ꯒꯨꯟ ꯑꯁꯤꯗꯅꯤ ꯏꯕꯨꯗꯧꯅ ꯂꯥꯏꯔꯝꯂꯦꯟꯒꯤ ꯀꯦꯞꯇꯦꯟ ꯑꯣꯏꯍꯜꯂꯤꯕꯁꯦ꯫ ꯃꯌꯥꯝꯗꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯔꯣꯖꯔꯗ ꯌꯦꯡꯂꯒ ꯃꯈꯨꯠ ꯌꯦꯠꯁꯤꯡꯗꯨ ꯊꯥꯡꯒꯠꯂꯛꯏ꯫ ꯖꯦꯀꯣꯕ ꯑꯃꯗꯤ ꯏꯔꯤꯛꯁꯨ ꯔꯣꯖꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯩ꯫ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯍꯧꯅꯔꯒ ꯏꯕꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯌꯥꯝꯂꯕ ꯖꯦꯀꯣꯕꯀꯤ ꯚꯔꯖꯟ ꯃꯌꯥꯝꯒ ꯑꯔꯒꯊ꯭ꯌꯥꯟ ꯈꯔꯒ ꯐꯥꯏꯠ ꯇꯧꯕꯗꯨ ꯎꯏ꯫ ꯃꯇꯧꯗꯨꯗ ꯖꯦꯀꯣꯕꯅ ꯂꯥꯎꯔꯛꯏ, ꯍꯣꯏ, ꯏ ꯁꯦꯡꯗꯕ ꯃꯤꯅꯥꯏꯁꯥ, ꯅꯣꯏꯅ ꯑꯩꯒꯤ ꯃꯇꯧ ꯇꯝꯕꯗꯣ ꯅꯇꯤꯛ ꯅꯠꯇꯦꯅꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯣ ꯁꯠ ꯁꯦꯒꯥꯏ꯫ ꯑꯗꯨꯗꯒꯤ ꯖꯦꯀꯣꯕ ꯃꯌꯥꯝꯗꯨꯁꯨ ꯎꯁꯤꯠꯇꯅ ꯃꯥꯒꯤ ꯐꯨꯔꯤꯠꯁꯤꯡꯗꯨ ꯂꯣꯏꯅ ꯁꯦꯒꯥꯏꯔꯝꯃꯤ꯫ ꯅꯣꯡꯕꯥꯟꯅ, ꯏꯅꯥꯎ, ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯣ, ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯅꯨ, ꯆꯞ ꯃꯥꯟꯅꯕ ꯃꯇꯝ ꯑꯃ ꯍꯦꯛꯇꯅ ꯀꯣꯄꯤ ꯇꯧꯈꯤꯕꯅꯤ꯫ ꯅꯣꯡꯁꯥꯕꯅ ꯊꯥꯡꯗꯨ ꯁꯠꯇꯣꯔꯛꯂꯒ,
ꯑꯦꯇꯦꯛ ꯍꯥꯏꯗꯨꯅ ꯂꯥꯎꯁꯤꯜꯂꯛꯏ꯫ ꯑꯗꯨ ꯍꯥꯏꯔꯒ ꯃꯈꯣꯏ ꯖꯦꯀꯣꯕꯀꯤ ꯚꯔꯖꯟ ꯃꯌꯥꯝ ꯑꯗꯨꯒ ꯐꯥꯏꯠ ꯇꯧꯏ꯫ ꯖꯦꯀꯣꯕꯇꯤ ꯌꯦꯡꯗꯨꯅ ꯂꯩꯔꯦ, ꯃꯊꯪ ꯃꯣꯏꯗꯗꯤ ꯏ ꯀꯥꯔꯕꯅꯤ꯫ ꯃꯥꯅ ꯍꯦꯛ ꯆꯪꯂꯨꯕꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯤ ꯑꯇꯣꯞꯄ ꯃꯑꯣꯡ ꯃꯇꯧꯁꯨ ꯑꯗꯨꯃꯛ ꯀꯣꯄꯤ ꯇꯧꯈꯤꯗꯣꯔꯤ꯫ ꯂꯥꯛꯂꯤꯕ ꯁꯦꯡꯗꯕ ꯖꯦꯀꯣꯕ ꯈꯔ ꯑꯗꯨꯗꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯈꯣꯏꯕꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯄꯨꯂꯞ ꯏꯕꯦꯟꯒꯤ ꯁꯪꯂꯦꯟꯗ ꯂꯥꯛꯂꯤ꯫ ꯏꯕꯦꯟꯁꯨ ꯃꯈꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯂꯥꯎ ꯂꯥꯎ, ꯑꯩ ꯅꯣꯏꯕꯨ ꯉꯥꯏꯔꯤꯕꯅꯤ, ꯋꯥꯔꯨꯕ ꯈꯔ ꯇꯥꯅꯅꯕ ꯇꯧꯁꯤ꯫ ꯅꯣꯡꯁꯥꯕꯅ, ꯏꯕꯦꯟ, ꯂꯥꯟ ꯑꯁꯤ ꯆꯝꯕ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯑꯩꯈꯣꯏꯕꯨ ꯀꯣꯛ ꯉꯥꯎꯍꯟꯒꯗꯧꯔꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ꯫ ꯁꯣꯏꯗꯅ ꯖꯦꯀꯣꯕ ꯑꯁꯦꯡꯕ ꯑꯁꯤ ꯍꯥꯠꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯤꯡꯉꯝꯍꯧꯔꯣꯏ꯫ ꯃꯗꯨ ꯐꯅꯅꯕ ꯏꯕꯦꯟꯅ ꯂꯣꯏꯅ ꯁꯤꯡꯉꯦ꯫ ꯑꯩꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯑꯃꯨꯕ ꯁꯦꯠꯄ ꯀꯥꯡꯕꯨꯗꯣ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯅ ꯃꯇꯝ ꯑꯃꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯒꯤ ꯃꯅꯥꯛꯇ ꯊꯥꯈ꯭ꯔꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣ, ꯍꯜꯂꯛꯂꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯇꯤꯟꯅꯔꯛꯏ꯫ ꯃꯤꯑꯣꯏꯕꯅꯤ ꯃꯍꯥꯛꯁꯨ ꯇꯝꯒꯤ ꯆꯅꯨꯔꯥꯅꯤ꯫ ꯃꯍꯥꯛ ꯑꯗꯣ ꯅꯤꯡꯊꯧ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈꯤ꯫ ꯋꯥ ꯑꯗꯨ ꯍꯥꯏꯕ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯔꯣꯖꯔ, ꯖꯦꯀꯣꯕ ꯑꯃꯗꯤ ꯏꯔꯤꯛꯅꯁꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯃꯦꯟ ꯏꯟ ꯕ꯭ꯂꯦꯛ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯊꯣꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯏꯕꯦꯟꯗ ꯈꯣꯏꯔꯝꯃꯤ꯫ ꯀꯔꯤ ꯄꯥꯎ ꯂꯩꯔꯦ? ꯅꯨꯄꯥ ꯑꯅꯤꯃꯛ ꯃꯈꯨꯠ ꯊꯤꯜꯂꯛꯏ꯫ ꯊꯤꯜꯂꯛꯏꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯕ ꯑꯍꯣꯕ ꯑꯃ ꯊꯣꯔꯛꯂꯤ꯫ ꯑꯍꯣꯕ ꯑꯗꯨꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ, ꯋꯥꯡ ꯆꯥꯎꯔꯕ, ꯌꯥꯝꯅ ꯂꯦꯝꯂꯕ ꯅꯨꯄꯥ ꯑꯃ ꯊꯣꯔꯛꯏ꯫ ꯃꯍꯥꯛꯁꯨ ꯏꯕꯦꯟꯅ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯃꯤ꯫ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯏꯕꯦꯟꯗꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯖꯩ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯂꯩꯔꯤꯕ ꯅꯪꯒꯤ ꯅꯅꯥꯎꯁꯤꯡꯁꯤꯗꯅꯦ ꯏꯆꯥꯒꯤ ꯍꯧꯔꯛꯐꯝ ꯁꯛꯇꯥꯛꯂꯣ꯫ ꯅꯨꯄꯥꯗꯨ ꯏꯕꯦꯟꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯤ, ꯑꯗꯨꯒ ꯃꯌꯥꯝꯅ ꯃꯃꯥꯏꯗꯨ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯍꯧꯅ ꯂꯣꯟꯆꯠ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯈꯪꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ꯫ ꯃꯌꯥꯝ, ꯑꯩꯒꯤ ꯃꯤꯡ ꯁꯨꯜꯇꯥꯟ ꯑꯂꯤ ꯈꯥꯟ, ꯑꯩꯍꯥꯛ ꯃꯨꯁꯂꯤꯝꯅꯤ꯫ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥ ꯃꯩꯇꯩ ꯅꯤꯡꯉꯣꯜꯅꯤ, ꯃꯍꯥꯛ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯒꯤ ꯃꯆꯥꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯅ ꯄꯥꯡꯈꯤ꯫ ꯃꯗꯨꯗꯒꯤ ꯊꯃꯣꯏ ꯄꯦꯜꯂꯗꯨꯅ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯗꯣ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯗ ꯂꯨꯍꯣꯡꯈꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯗꯤ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ, ꯁꯤꯕ ꯅꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯄꯨꯅ ꯏꯄꯥꯕꯨ ꯑꯃꯔ ꯑꯣꯏꯅꯕ ꯕꯣꯔ ꯄꯤꯈꯤ꯫ ꯑꯩꯍꯥꯛ ꯆꯍꯤ 4,000 ꯈꯔ ꯍꯦꯜꯂꯦ꯫ ꯑꯩꯒꯤ ꯂꯩꯐꯝꯅ ꯇꯔꯀꯤꯗꯒꯤꯅꯤ꯫ ꯃꯌꯥꯝꯗꯣ ꯃꯈꯨꯠ ꯊꯥꯡꯒꯠꯂꯤ꯫ ꯖꯦꯀꯣꯕꯅ ꯊꯥꯡꯒꯠꯅꯤꯡꯗ꯭ꯔꯕꯁꯨ ꯏꯔꯤꯛ ꯑꯃꯗꯤ ꯔꯣꯖꯔꯅ ꯊꯥꯡꯒꯠꯂꯛꯏ꯫ ꯖꯦꯀꯣꯕ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯔꯣꯝꯗꯩ ꯐꯥꯎꯖꯤꯜꯂꯛꯏꯅꯣ ꯁꯤꯅ ꯑꯃꯨꯛ? ꯑꯩꯅꯗꯤ ꯁꯪꯁꯥꯔ ꯈꯨꯗꯤꯡꯃꯛꯁꯤꯗ ꯑꯩꯉꯣꯟꯗ ꯍꯦꯟꯕ ꯀꯅꯥꯝ ꯂꯩꯇꯦꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤ ꯃꯨꯁꯂꯤꯝ ꯑꯁꯤꯅ ꯑꯃꯨꯛ ꯄꯣꯁ ꯇꯥꯔꯤꯁꯤꯅ ꯀꯔꯤꯕꯨ ꯆꯥꯖꯥꯠꯅꯣ? ꯏꯁꯦ ꯑꯣꯟꯊꯣꯛꯅ ꯀꯥꯗꯣꯔꯤꯗ ꯑꯩꯗꯤ꯫